अहानबदा मरुओबे पाउ मुंबई गरगन अमदी बेंगलोर दसु मणिपुर भवन साना बखोनरे हौजिक फाउबदा लुपा करोड़ चामरोंगी लोन की सेंफम थादोक्रे हाइना मणिपुर की चीफ मिनिस्टर एन बीरेन फोंगोक्रे रमसा अमदी एसएसए ओजा सिंह की डिमांड सौगलदुना जेटईओ जोन 2 की मखादा लैबा ओजा सिंह नसु मसी वाकत मिफम फमख्रे जिरीबाम डिस्ट्रिक्ट अहनबोइना पीपल्स बायोडाइवर्सिटी रजिस्टर PVR की सर्वे बिहू बैंकुलदा चथब हौख्रे क्रमजरे टाइम्स ऑफ मणिपुर की मणिपुरी पाउ मियंग ताबिरिबा मैम पुनमपु असाप्रियाना तराम नोकचरे ngasi maru paw sing macha khaina bizare miyam gi numit amadi hill leaders day pangthokpana miyoi kya gi hingnaba gi lambida achauba mateng am piba ngamle Delhi Kolkata da natana Mumbai Gurgaon amadi Bangalore da su Manipur Bhavan amam sananaba government asina honari haina chief minister en biren fongdokre wafam ase tha khuding gi pangthokpa miyam gi numit amadi hills leaders day gi mari leinana pawmi singa unabada fongdokhibane ayu angan badagi hauna tongan mafam singdagi lakpa miyoi sing amade chingdagi lakpa miyoi kyana makhoi gi apamba sing chief minister da phongdokhe miyam gi apamba sing tabaga loi darkar oiba sing mari leinaba department ki official sing da sinakhe chief minister en biren makha taraduna laibak ki oiba aruba issue kaya thopi drabade miyam gi numit amade hill leaders day gi thauramasi makha tana pangthokigane Miyam ga unaba sida maru oina ana aya kamari leina basing layeng bangam daba amadi yum leitabagi wafamna ayamba oina lai magi apamba sing government asina pangna bohonari haptenga unaba sina ikodi marakta hena nungsinaba amade ching amadi tamgi marakta mari hena naksinaba ngamle state ki economy fagarhan bahibasi rural economy fagarhan batangai fade maramaduna sarkar asina senthok lambi leina bahaiduna miyoi chamri rom senfam yenthokre senfam oina lupa crore tara rom thadokre makhatana lupa crore rom haiki only bank amakhata Manipur State Cooperative Bank da lising amaga sanipan gumba akhoi gi loan pibi oina lai haidi masida yam nongai risi kaino bu nahangai thabuk subum jabum khangna leiramba बैंक तकी लोन कमायना लौगदगे कमाय फंगदगे ना खंगना लेरंबा दगी बैंक सिंग नसु थबक सुनिंगबा मखन मसा हाइबुसिंग द पिरम दबा मदुगी मोइगे हेल्प सिंग दो खि सिगी मियाम gi मिसे ऑर्गेनाइज रखांदा बैंक गवर्नमेंट एम्प्लॉइज करी मयाम से इंटरेक्ट द बैंक सिंग याम फुल सपोर्ट तोरे and only Manipur State Cooperative Bank da lising ama sanipa lakpai manung da lising ama ga chamaga humbudra ga mapan Loni means beneficiary. Masi akhoi identify kanda recommend tawre. Sigi manung da 300 ka 400 ki maya loan pikre. For aduga atai na sanction letter sanction tawre kanda ready lere. Total husi phawba da paisa oina pikri si loan oina pikri si last 2 years 10 crore gumama loan pikre. Aduga 6 crore gumama husi already ready tawre ka lere. Paumui singna hangba tongan ba wahang singi paukhumda chief minister en birena mamang da pangthokiba go to village makatana pangthokna bohodare survey tawbagi thabak kanna chathare Dwarka da sagani hariba Manipur Bhavan asi sabada chaurakna lupa crore chamaga yankhairom changani haiba wafam adu hana lairiba Manipur Bhavan ani asi thugairaga amuk nauna sabagi apunba senfamne sagadoriba Bhavan asi da bed kun laiba anaya ki leinaba mafam yauhangane amaromda ana ayeki oina miyamna toina chatpa Mumbai su Bhavan ama thamnaba masida natana Bangalore Gurgaon da su Bhavan amam thamnaba thabakan na paikhatle darkar oiba lam sing lausin ba leire SSA amadi ramsa gi oja sing gi oiba wafam asisu sinaba kan honari haiki
Ramsa issue is one of the concerned issues of the state government. Ramsa ki si koi hanagi there was some discrepancy in the appointment and the agreement. They are asking to treat as on regular basis, but actually it was not. So government is actively considering how the matter can be solved permanently, and for the pay, the already file is on move, and it will be settled soon. I will invite them personally and will convince them. Ramsa amadi SSA Teachers Association na changsilakliba SIS work strike amadi board amadi council na lawgudoriba exam singda saruk yadaba haina lauthokiba khongjangi sarukamoina khongjangi humni chanba numita JEO John 2 gi Ramsa amadi SSA oja singna su fireb adubu saugaladuna porampata leiba JEO John 2 office complex da wakan mifam chathakrai wakan mifam aduda saruk yakibe Ramsa amadi SSA John 2 gi wangangloi laishram ASHAPRIYA na haikibada Tha taruk hena thagi talop pithoktana leiriba oja singna changsilakliba khongthang asi yamnamak tangai fadana thangzilakpa khongthang amane regular oina lobiraga promotion line su thambidaba thagi talop su chang naina pibidaba si oja singi thamoida yamna pende mamangi sarkar da taisinduna leibagi mahutta amicable oiba solution ama lenga ka puraknaba honabiyu haina mahangna haiki matang kuina wadana laklaba oja singsina ngasi tolo phangdana mamangdagi so hona strike kya ama chathajagraga su madugi oiba permanent solution ama phawba ngasi bu pibidana matam kharagi tolo khara piraga tha amani dangi tolo akoina piraga natraga matam kharagi lemhori bauji pending nei riba salary se pithoga akoina compromise tobadi handaki matang sidadi akoi sungya ya bangam jaroi haina oja singi mahut sinjaraga ina media gi khutang da paujenjari Jiribam District asigi ahanba oina People's Biodiversity Register PVR gi survey Jiribam gi Vihu Bang Village da ahanba oina pangthokre PVR gi survey asi National Biodiversity Authority Chennai gi makhada Chief Secretary Manipurna Chairman oiba board asina sponsor tawraga pangthokiba survey ne survey asigi damak Bangalore gi Transdisciplinary University TDU gi expert team amana tawke survey asida team leader oina botanist Dr. Deswajit Ningombam Board asigi member and Tombi Raj, environmentalist Hais Dolendro Singh ahumna Bihu Bang Village da survey pangthokibane. Survey asigi matangda Jiribam Municipal Council gi guest house da akhanana unakiba paugi mifam amada sarukya kiba and Tombi Raj member Manipur Biodiversity Board MBB na haikibada Bihu Bang asi Jiribam dagi kharomda kilometers kullom chatlaga leiba Mar Kanglup na khundaba amane. Masida church ahum su leire household puna humfurom khundari haina phongdoke survey asi maru oina pambi sa uchek amade mikok singda survey chathare team leader Dr. Deswajit Ningomba na haikibada Bihuveng village ta survey tawriba sig report asi raw report oina leire survey asi da u pambi makhal chamangarom fangle maru oina hidakanaba using wa makhal mari Li makhal ani aduga tongan ba pambi kaya sing survey asida fangle adubu report asi raw report oina leiba maramna final di oidri haiki fazana yam fazana koi sebiti siga yam la humne chana no bo phangi aduna khonna sum yeng jeba matam da li de makhal ani phangi li makhal ani ji ju moi commercial na fazana dum sine sidina ba tingle aduga jaga ayam ba khara koina plantation to buda hek scope yam la legede ba pambi kogi jaga khara ju leje thengnaba phangi jaga sing de buna main oina biowingi kogi pineapple sikiteng topa magi sigi thengoi ba khara koina azimaki oina lice koina report ki kantu pise bangam de du kitang tongan ma magi specific ba khara yawi di koina thengna jare adugi koina adu report tu analyze taw mutungda koina adu report tu ijege lamdama sigi chamjaraba miyamdagi namthak tawduna achauba senfam kaya khongatlaga Anba thabak yatriba Uripo Gyambem Laikai da leiba RDS Dealers Private Limited matam chupagi oina thingzille haina MSF ki Vice President P Sajad Buzamayub na haikre wafam asing asi kwakaithal da leiba MSF ki mayai loisang da pangthokiba paumi singa unaba amada mahakna makha taraduna RDS Dealers Private Limited haiba office company asina sponsor tawraga
solar power project megawatt 500 Loktak beautification fire fighting system na chingba project kaya semlaga lamdam asigi miyamdagi senfam kaya khomgatpagi thabak chathari Thengkhang kayada RDS Dealers Private Limited ke managing director KH Rajendra bu unanaba kaya rakhai khrabasu ngasi fawa nathaiduna lakpana ngasidagi RDS Dealers Private Limited ke office solon sin bagaloinana matam chupagi oina thingzile haiki Dealer Private Limited asi koi ngasi matam chupagi oina thingjin jabaga loinana hariba office asi koi na solon selure loinana solon sin laga koi gi office asi thingjin baga loinana masigi managing director oriba KS Rajendra Singh asi MSF ta athuba matam da koi changjara kadame haiba wafam se mai koi media gi thongda koi thamjage 26 January Republic Day naksilakpaga iroinana mafam kayada police na paksana thiba humbagi thabak chathakre Imphal East ki waina district asigi additional SP operation TH Krishna Tombi gi meeting makhada Imphal East Police Commando na Porongpat Police Station gi manung chanba Palace Compound gi akoiba mafam singda paksana thiba humbagi thabak chathake Ayo pung tare ka minute fu manga dagi nipan ka minute fu manga forward chathakiba operation aduda punna miyoi chamaga yankhairo masa masagi sak che puthokaduna verification chathake maduda masagi saktak che yaudaba miyoi ama makhatana verification chathanabagi damak Porongpat Police sinaki Nakalamaromda Bisnupur Police Commando nasu Nambol Police Station gi manung chanba Irengbang mamang lekai gi akoiba mafam singda combing operation chathakre maduda chingnaba miyoi manga verification gi damak Nambol Police na lokhatke Ngarang Technopol District Police Narcotic Affairs and Border Forest amadi Civil Administration Technopol District ki apunba khutpu yauna Machi subdivision gi manung chana laiba tongan mafam sing haibadi Saijang Machi amadi nungtak ki chingwai singda aina yada bamongda ekar chamaga nipal lomda tharamba tongan bu popi pambi sing yanthatuna amangata thokhankhre Pompi pambi sing amangata thokhan kibagi drive aduda Technopol District Police ki SP TH Bikramjit Singh NAP ki SP W Basu Forest Range Officer More SDO Machi SDC Technopol Additional SP Law and Order amadi Additional SP Operation yauna thomi kyana sarukya ki Moirang Kampu Forest Gate manakta ngasi ayuk pung nipan makhai taba matamda chakani panba gari machani thengzinabada angang ama yauna miyoi hum asokapan nangkhre Thaudoga duda soklaba sing adudi Sisu Nistani Kitanda Oja Oiba Amarjit Moirang Kampu Makha Lekaidagi Laifrakpam Damayanti Loinana Mahaki Machanupi Christinani Haide Asok Paseng Hausik Jenim Salai Kanakre Haide Laibaga Sinangasi Sinba Thongna Makar Sankranti gi Thauram Paksana Pangthoknare Thauramasi Awang Nongpok ki Assam Manipur amadi Tripura da su pangthokli Assam da numida sibu Mag Bihu natraga Vogali Bihu haina pangthoknare Thauramasi yening thana lakpada harau bo phongdo poina kumhai harau chak chana ba amadi melana chingbasu pangthoknare The local people gather and they make many mazes, which sometimes look like this. And this is a very big maze, and they have themed the maze like in favor of environment, to protect environment and to protect the one-horned rhinoceros, which is the pride of our Assam state. So like there are in rural areas, the local community come together and they make mazes. They have they cook their food there and they have the food there, and next morning they burn the maze. Malaysia ge coaching da pangthokpa Asian Master Athletic Championship lising ani taramapanda bronze medal gi mana fanglakhraba takhel mayum Lina Devi bu okpagi thauramama ngasi nagamapal da laiba apunba fitness center da pangthokre apunba fitness center na sinduna pangthokpa okpagi thauram aduda apunba fitness center gi managing director Yumnam Hamlet Nipan Suba MR gi CEO S Somorjit amade
Subedar Sunil Su Thormadu the Sarkyaki. Bronze medal Fanglaba Takel Mayum Linanda, Center Gi Maikai Digi Kudol Posting Piduna, Ikaikum the Bodke. Bronze medalist G Linana Championship Kayada Sarugyabang Amba Simak Yamna Nungai. Fitness Center Asida enroll Tagduna, Sana Badagi, Nasidi Miam Gi Sana Bunda Sarugyabang Ambani. Center Asina Ikaikum the Bod Pibagi Damak Takachari Hiki. ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯅꯔꯨꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯁꯦ ꯃꯁꯤꯕꯨ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯊꯣꯛꯍꯟꯈꯤꯕꯅꯣ ꯍꯥꯏꯕꯗ ꯅꯝꯕꯔ 1 ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯑꯩꯁꯤ ꯃꯐꯝꯁꯤꯗ ꯆꯤꯡꯍꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯕ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯐꯤꯠꯅꯦꯁꯀꯤ ꯂꯩꯔꯝꯃꯤꯕ ꯇ꯭ꯔꯦꯅꯔ ꯃꯌꯥꯝꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯉꯁꯤꯒꯤ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯄꯗ ꯃꯦꯗꯜ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯉꯝꯖꯔꯛꯂꯤꯕꯁꯦ ꯑꯄꯨꯟꯕ ꯐꯤꯠꯅꯦꯁꯀꯤ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯠ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ Center Asigi Managing Director Yumnam Hamlet na haikibada Manipur gi oina han boina fitness center asi hangdokpani Hakchang fana nada yektana leibada hakchang fit oiba haibasi yamna maru oi Center asidagi thokiba amana mana fanglakpa sigidamak ikai khumna botpani haiki Putok puting amoy adagi Mr. International putok amoy mi kuduma masa mau fit point badi ai kudum namoduno har khalaga adagi step ta kun thangila ko step ni adana kun sahi kudingi transformation challenge kana kun sahi kuding pangthoriba hanta kisne ma program dhale bagi bai kisne postpone to bini patang chile to jagani aduga ko ge asi ge bronze medal logi ko ge koi madam lenabo ai magai su hanana thagat chali Jammu amadi Kashmir gi tongan mafam ahumda ungi chingning khairakpadagi Army gi miyoi mari BSF ki jawan ama amadi mijam manga sikre haina police amadi defense ki paw mana haire Army gi miyoi mari adu Kupwara district ki Machil sector da laiba Army gi post amada ungi chingning khairakpadagi laikhidabane atopa BSF ki miyoi aduna Kashmir gi Nagon sector gi line of control da sikibane atopa micham manga amana Gandarwal district ki Sonmarak ta laiba Kulan Khungang da sikibane haire defense ki paw na hai ungi chingning khairakpadagi thaudok adu ningthauka numiki numidang pung 9 makhai taba matamda thokibane makha tarakpada mi sing kanbagi thabak khudakta changsingki hairi thawai khubak ta haptuna laibaga sigi ngamkhai ngakliba lanmi singbu ikai khumna botuna ngasi laibaga sina humfutara ni thoirak suba army day gi thoram pangthokli numida siga mari leinana prime minister Narendra Modi na laibaga sina army ki damak chauthok chaba fawe amoromda army gi chief general Manoj Mukund Naraven nahai India gi ngamkhai cheksina ngak seli amadi laibaga sina lanfam amagi damak sem saduna leire ngasi gi Delhi cantonment ki Karyapa parade ground da pangthokiba army day gi thoramadugi army day parade ta military mapangal makhoi gi leizari ba khusukulai na chingba sing utki All right, we are getting some trouble with Abhishek. Nagaland amadi Meghalaya Governor R.N. Ravi Nangarang, Union Minister of Road and Surface Transport Nitin Gadkari ga New Delhi da unaduna National Highways and Infrastructure Development Corporation NHIDCL da paikhatliba project singi matangda wakhanakre Governor in Public Relation Officer Nathadorokpa Cherolamagi matung ina R.N. Ravi na NHIDCL gi khanaba regional office ama semgatnaba taksenkibaga loinana Masina Nagaland Corporation gi makhada project sing kupna yengsinba ngamlagani haiki masigi mathakta Dimapur Kohima asida ngaihak leitana chingnam thaba amade ningkhaiba thokliba sing asi thokhandanaba wafam su thamki RN Ravi gi wafam adu taraba tungda Nitin Gadkari na NHIDCL gi official sing da chinglambi namthaba amade ningkhaiba gi thodok sing asigi matangda matik chaba technical solution sing puthoknaba pautak pikhi Tha manga rom hena Kashmir tampakta broadband internet athingba thamluraba tungda ngasidagi hauna lairik tampam singi oina khara makhaidi komthoklagani haire makha tarakpada tangkak naina tapna thingbasi lokthorokani haire adumakpu social networking site singi oina di athingbasi hanagum adumak laikhigani haina government ki maikaidagi khangalakle ngase yu phone ki ba pauche singda kari kari maru ba pau yaw ki bage habadu mayam puna khamina se Lamjingba Times,
NIA na Imphal amasung Dimapur gi mafam mangada terror funding mari lainana red chathakre. Forest Minister disqualified tawbagi judgment Supreme Court na reserve tawkre. Lieutenant CAA gi mayokta khongjang changsin khigani Sotin Kumar. Tarataruk suba state level Kachai Lemon Festival hautokre. Anauba technology sizinadabana pothok hantarakli. Monica Ingudam India Volunteers Ambassador Khankre. Sangai Express Imphal gi mafam ahumda NIN red chathakre. Driver singi numit. Driver furuba SI ama suspend tawkre. Driver fuba police thabaktagi lokthoknaba demand tawri. Terminate tawnaba lengakta pung nifunipan matam thakre. Driver singi health policy haudokre. Driver singna lauriba thaudang sing thakre. Huyen lan pau pharmacy singlang kanglon chumna hidak lang thak yo libra haiba yang sinbinaba laitabaga manare. Minister Syam Kumar disqualification case Supreme Court na SLP marimaki judgment reserve tawkre. Divers Day gi thoram mafam kya da pangthokre. National Highway anida illegal extortion sathari basilengak na thingbiu Bhupen Chandra. CBI na AR gi Lieutenant Colonel ama yauna personal mari amasung commando personal mapanbu lie detector test tawjage haizarakle. Sana Laibak Syam Kumar gi disqualification case ki judgment reserve tawkre. BJP saugatliba MLA taret kisu case file tawgadori. Manipur lengak na thawaidabadagi MPS officer kya mapi tanare IPS phangadaba officer ahum MPS ta namsinduna thamle. Pau phongbada CI gi kanglon ngaknaba khanghalakle. Driver da afawba saruba SI suspend tawkre. Drivers na lauriba thaudang sakhangbi batai NKC. Naharol gi thaudang Forest Minister Syam Kumar gi disqualification case ki hearing Supreme Court na reserve tawkre. Divers Day nimita driver amabu sasan gumtana tanaduna fukiba SI ama thabaktagi suspend tawkre. Driver Day gi thoram mafam kya da paksan na pangthoknakre awang bathakta ikai khumnagadabani NKC. Drivers na lauriba thaudang Jawi Sapam Ranjan. Manipur Sarkar na maitai lon chawkhatnaba thabak thausil paikhatrabadi kanaba phangloi Dr. Romesh. Ichel Express Minister Syam Kumar disqualification case hearing judgment Supreme Court na reserve tawkre. Kuntramathoi suba Divers Day mafam kaya da pangthoknakre. Driver singi numitta Hero Saruba Kangpokpi reserve line gi ASI ama khudakta suspend tawkre. Driver fukiba ASI terminate tawgadabani TTC. BJP lengakta pangadaba actni. Iraibak awang bathakta thangatkiba police na Drivers Day da driver fukre. Lamchat phajadaba Manipur Police ki ASI suspend tawkre. Minister Syam Kumar gi disqualification case Supreme Court na reserve tawduna thamkre. SSA amasung ramsagi ojasing na Education S Office ta thamjinkre. Aroibada maruiba paw mukanna. Mumbai Gorgon amadi Bangalore da su Manipur Vavan sana na bohonare. Hauzik fawbuda crore chamalongi loan gi senfam thadokre haina. Manipur ge Chief Minister and Biren fongdokre. Ramsa amadi SSA Oza Singh demand saukaladuna JEO John Do gi makada Oza Singh na su ngasi wakan mi famkre. Amade Jiribam District ke Hanboina People's Biodiversity Register PVR gi survey Bihu Bank khulda chathaba hokre. Hauzik oinadi matang asida Manipuri Paw loishinjare paw miyeng tabidi ba myam punumapu ASHAPRIYA nam kana khurumjare.